limited hairaga hairibasida rupees 1 pack ko valid till 26 November 2025 haina sumai lai Taibang YouTube channel bu miang tabi bu myam puna pu Rakesh na taram noksa bu ko ina myam puna pu nokna krumjari mayam ngasi su yamna informative yamna knowledgeable oiba topic amagi matang dani ngasi gi pujagi video gi thumbnail leng la kan da dom na khangbiram lagani ba ngasi gi video si kari gi matang dano haibda Bharat Sanchar Nigam Limited haibdi Bsnl myamna sell one haina khangna ba ko haibasi gi sum offer ma lai bu ko haibasi gi offer se kari no haibdu khangmina si matau karam na koina haib offer si eligible oigada ge haibna sim bu maram du ngasi video si gi pardam ho skip tawbidna hobda gi loi fau miang tabiu ahan bada mamang da ina haribo offer si matang da su myam da explain tawjakhrabani haibdi 15 August na lakma tam da haribo offer si mamang da su lakhi video se handak ki se upload tawba ngamdre kaino haibda personal reason khar leibda gi haitare do handak lagli ba sum offer si diwali gi bronza offer haibane ko diwali gi bronza offer asida only ₹1 lupa amakatana dongna Bsnl gi thamagi unlimited call adagi 2GB per day internet amasung 100 SMS daily gi ko per day gi Fangbigani haibasi matau kramna ekoina sinagadagi matau kramna lawgadagi kari criteria sing lai haibada ahan bada dum Bsnl asida new user oigadabani new user haibadi hanagi all user do oiragadi haibasi eligible oideba khudam oina all user new user haibadi adom nauna recharge tawm matamda adom gi hana sim laiba taragadi haibasida sigi offer se fangoi adom na haibasida eligible oina widamukta adom na anouba sim ama lawbi gadabani natragana MNP port haibadi port tawm matungda haibasigi offer se fangbe yaiba haibasigi sim se karai dagi fangani haibada adom gi manak nakpa retailer sing da tarbi bi ai natragana direct khoi Bsnl office da sala matungda adom na haibasi lupa ama pitho matungda haibasi sim basi lawgadabane ba adom mamangi video da comment tawga haibire ko haibadi bro adom hana test tawbiu an haiba ko do ngasigi video asida A to Z haibadi howbadagi loi fawbada lupa amagi research tawba yabra natagana yadabra haibadu khangminasi maramaduna yamna informative yamna knowledgeable oigada topic ne ko ado hoji khangminarsi masigi damukta kari tawbadagi haibadu mayam hoji matam sida research di lupa chani johum gi makha di laitre ko haibadi yam tang hai tare sengna haigadi ado sumaina ₹1 gi offer la isi am phai hana khalli adongi area du da haiba Bsnl asigi network se coverage to boy bataragadi adongi alternate ama oina haiba simasi sinabi haibadi offer laiba ado sigi ₹1 gi recharge se loiga matung da su khoi 147 gi top up tor matung da recharge to matung da unlimited call na chingba fangani ado hoji khangminar si hariba laiba diwali gi sungba bronza offer diwali bronza offer asi lagliba November gi date 15 phawba continue laidoine haibadi hoji ki October gi date 15 sidagi horga November gi date 15 phawba sigi offer se lairi haitare maram sina koisu claim thawbe ai ahanbada ekoina hariba sim asi launnabi damukta kari tawgadagi haibadu khangminasi masigi damukta hoji live proof news adoise ko masigi damukta ina Bsnl haiba sungba application ama ekoi retailer or maram na haiba si application se sange adui matungda EKYC mobile haina thariba se sange adui matungda sida option ani thoe ko finger authentication amasung face authentication finger authentication haisina koi kubi namaga lawba yadoine ba hariba sida ko face authentication haisina koi mit maina takka khappa kanda ko ekoi gi maida haitare photo am lawraga dum yaba pone hariba si face authentication se sange okay torsi okay tor matungda hariba sida ekoina sida kari choose to godagi habda atai amta choose to roi sida makha da select from list haiba sida adongi blank sim oiba taragana haiba sida CYMN se sangani aduga new sim oiba taragana CAF inter mobile haina thariba se sangani basmaina ko adui matungda next haina thariba sida nammani ngasi video si A to Z myam da share tawjadoi se kari gi no haibada myam na mamang da comment tawga haibireba haibadi haiba offer si nang hana lawraga yengu kaina sungba challenge myam pida pirak haitare adugi damukta ni ngasi video sida myam da ina semjariba si myam da ina uchariba si activation dagi horakanda haiba si gi ₹1 gi offer se yai natraga yade haibadu myam da uchadoine ko adu khangminar si masigi damukta sida inter mobile number sida ai sida sim khar leire ko seng harga de si tena 4G sim ni ko da sina 5G ready sim ni 4G si doin tower se ko mobile number na singba habla matung da validate haina thariba section asida khoi nammani ko si mobile number am lai adui matung da sida khoi sim card number haina sidam lai di ko sigi sim card number siga sigi mobile number siga manabra natraga manadabra haibadu akoina yengani sida si set tawtho matung da continue haina thariba section asida khoi nammani sum targadi adui matung da sida consent ani laise si se tick mark tawni proceed haina thariba si nammani adui matung da sida aigi
post verification tawbagi option thoreebako adui matungda sida consent ahum leise sigse muk tick mark tawrni proceed haina tharibse nammani ado sida customer gi Aadhaar number nammani haibasida Aadhaar number matungda done haina tharibse nammani adui matungda sigi captcha haina tharibase sida changani adui matungda customer gi face authentication tawrani ebako customer gi face authentication tawr matungda authenticate haina thariba section ja sida nammani authenticate haina tharibase namlam matungda success haina smaina thareeba adui matungda okay haina tharibase nammani madui matungda sida details sing loin thore details sing thora matungda next haina thariba sida nammani haibadi haibasi security gi reason matungina blur thamjabani next haina tharibase namlam matungda sida mobile number na singba loina thore adai sida father name natragana wife of adagi sida care of daughter of son of wife of adagi haibasing asidagi adom apamba ma haibadi melo father name oigera husband name oigera haibadu melo adongi customer dugi makha pona laiba customer dugi haitare ko haibasing asi lo mensilani ko adui matungda sida laiba details sing asi kasuyam yambadi natte adui matungda sida ma si kai thabak tawbagi haibadu khalani housewife organ housewife melani adagi sida telephone number se mendrasu yai sida star mark laircha haibasi menbigada bane ko basing asi mela matungda smain sing dharani madui matungda sida category sida koi rural area oi maramna rural area si nammani adui matungda number of connection na sida 1 thamani ko natragana 0 thambasu yare alternate mobile number sida number ma choose torni ado hana leiba mobile number se karino haibado sida choose toro 0 khalle dan torsi 1 nammani dan torsi adui matungda sida alternate mobile number ma nammani mobile number ma namla matungda si mathak sida same as local address haina tharib sida tick torni madui matungda next haina tharibasida nammani ado si namdringeda khoina kai tawgadage haibada customer gi live photo ma lawgadoineba customer gi live photo longnabe dongta kari tawgadage haibadu khangminasi mathakta subscriber live photo haina thabisi nammani ko adui matungda makha taw process to charke turn face to right lashalo mit khapo straight niyo yeah sumaina haibasida customer gi live photo lawre ko live photo law matungda okay na tharibase number si okay na tharibase namlam tungda next haina thariba section asida khoi namsilani madui matungda continue haina tharibase da nammani adui matungda agent gi declaration se agree tawrni adui subscriber declaration se agree tawrni adui matungda captcha haina tharibase nammani adui matungda agent gi photo lawrni khudam moina smain tawrni agent photo law matungda haibasi authentication successful thare okay torsi masi matungda ikhoina FRC kapam tau tai FRC kam nawi dong ta ikhoina hojik lupa amagi FRC duni kap toise masi gi damakta submit aina thariba sida click torni FRC sida namani FRC da namla matungda select FRC type ai sida khoina arrow sin namani madui matungda ₹1 gi plan do si makha da le mani ko yengsi ko yengbiu FRC ₹1 sida namani FRC ₹1 se kari gi offer no haibada diwali promotional offer haibani adui matungda confirm haina tharibase nammani adagi retailer gi mpin nammani mpin namlam tungda dan haina thariba section ase nammani adui matungda submit haina thariba section ase namsilani submit haina thariba section ase namlam tungda yengbiu myam loire sini koina sim activation lupa amagi tawba haibadu ko myamda live proof oina uchare adui matungda close torni hoji koina sim activation tawbase haibasi kari process ta lai haina yengnabi damukta koina sida chingkhalani upload ke haina tharibase nammani upload ke haina tharibase namlam tungda yengbiu sida pending for activation haibasi 30 minute fawba changba yawi natragana pung 3 changmusu yawi ko haibasi complete or matungda myamda muk share tawjarke mayamda ina explain tawjakre ko haibasi da lupa amagi offer ne haidana ko lupa amagi offer si phangin atra phangde haibasi myamda share tawba haibasi aigi asani kaigino haibada mamang dasu aigi subscriber kyana comment tawga haibirebo ko nang hanna try taw yengu kaina ko ado myam isu nuaijada ba hai tare ko hai basi yai natragana yade haibada myam da share taw janing bagi ngasi gi video si semjabani ngatang wait tro matung dai koi punna mu yengminarsi ado myam hoji activation gi process se loibra natraga loidabra haibadu khangminasi masi gi damakta ngatang di ngaire ko adu matung da sida Bsnl sida lai Bsnl se la matung da upload cap sida click tawre adu matung da last activation complete successful ai ado hojik haibasida tawdise kaino haibada haibasi mase hapsila matung da net yabra natragna yadabra recharge kya gi yaubage haibadi 1 rupees ki recharge se activate oi natragna oide haibadu khangminasi hoji view mem sida network kare ko network sidi khitang stable di oide imung da di network yam nuai te ko adui matung da hoji aina tawdise sida magi apps ama lai ko app se kaino haibada Bsnl
self care haiba sungba application asida haiba sigi mobile number se hapaga login tawsilakanda aigi recharge se kya gi yaubage natragana yaudabage haibado akoina yengba yaibako hello tawrsi hello tawr matungda validate tawroi automatic lani ko adu matungda yengbiu sida unlimited hairaga haiba sida rupees 1 pack ko valid till 26 November 2025 haina smile laibako view pack sida click tawrsi view pack sida click tawr matungda ngasigi SMS se 99 lairi adagi unlimited voice unlimited calling unlimited laire adagi pack data unlimited sorry pack data unlimited ti thai ado data balance se 2 GB ni phangise ko mayam ngasigi video sida utsare matau karamna domna rupees 1 gi Bsnl gi asungba diwali bronza offer se khoina claim tawdage haibadu step by step mamangda mayamna share tawbirakpada haibadi Bsnl gi asungba offer se adom hana claim tawraga lauraga utpiro kaina hairakpasu mayam yaure ko aigi subscriber singna ado adom gi video sing asi semjarabani adom su haiba Bsnl gi asungba lupa amagi offer se adom claim tawbige na khanbi bataragadi adom gi manang nakpa retail na targana adom gi manang nakpa Bsnl office da sapira matungda haiba sigi lupa amagi offer se sinabiyai haibadi unlimited call plus haiba sida fangiba benefits sing asi tha amagi adom se logbiya haiba sing asi video sida mayamda share tawjare ngasigi video asina adom knowledge kitang fange na khanbi bataragadi hasu phawba adom Taibang YouTube channel sibu subscribe tawbidragdi subscribe tawbiu ngasigi video asida soikiba lan kiba yawbu yengbiraba mayam punong ngapigani video asina knowledge kitang fange haina khanbi bataragadi friend circle sing da share tawbu kawbiganu ngasigi damtadi matang saida kainer si thank you for watching